ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯝꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ 2025ꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯝ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯒꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯈꯟꯒꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯇꯦꯖꯃꯂꯥ ꯑꯣꯏꯅꯥꯝꯒꯤ ꯁꯩꯔꯦꯡ ꯃꯪꯒꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯖꯥꯅꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯃꯪꯒꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯪꯒꯣꯜ꯫ ꯀꯪꯂꯩꯄꯨꯡꯒꯤ ꯃꯌꯣꯟꯅꯤ ꯃꯥꯂꯦꯝꯗ ꯑꯊꯣꯏꯕꯤ ꯏꯃꯥꯅꯤ꯫ ꯆꯤꯡꯁꯨ ꯃꯥꯟꯁꯨ ꯃꯥꯜꯍꯧꯅꯗ꯭ꯔꯦ ꯑꯅꯧꯕ ꯌꯦꯅꯤꯡꯁꯨ ꯍꯨꯟꯗ꯭ꯔꯦ꯫ ꯆꯤꯡꯁꯨ ꯃꯥꯟꯁꯨ ꯃꯥꯜꯍꯧꯅꯗ꯭ꯔꯦ ꯑꯅꯧꯕ ꯌꯦꯅꯤꯡꯁꯨ ꯍꯨꯟꯗ꯭ꯔꯦ꯫ ꯎꯄꯥꯜ ꯋꯥꯄꯥꯟ ꯈꯨꯗꯤꯡꯁꯨ ꯆꯤꯟꯊꯔꯦ ꯄꯤꯔꯥꯡ ꯃꯤꯁꯅꯥꯗ ꯃꯔꯨ ꯀꯣꯛꯂ ꯆꯤꯡꯁꯥꯡ ꯂꯦꯞꯂꯤ ꯇꯨꯃꯤꯟ ꯄꯔꯦꯡ ꯄꯔꯦꯡ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯇꯦꯡꯊꯥ ꯅꯥꯑꯣꯏ ꯌꯩꯔꯛꯏ ꯅꯥꯞꯄꯁꯤꯗ ꯇꯥꯍꯩꯗ꯭ꯔꯦ ꯈꯣꯜꯂꯥꯎ ꯌꯦꯡꯍꯩꯗ꯭ꯔꯦ ꯏꯃꯤꯠꯁꯤꯅ꯫ ꯇꯥꯍꯩꯗ꯭ꯔꯦ ꯈꯣꯜꯂꯥꯎ ꯌꯦꯡꯍꯩꯗ꯭ꯔꯦ ꯏꯃꯤꯠꯁꯤꯅ꯫ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯕꯤꯁꯤꯡ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡ ꯈꯨꯠꯇ ꯃꯩꯔꯥ ꯆꯩꯁꯨ ꯇꯪꯗꯨ ꯂꯩꯇ꯭ꯔꯥꯗ꯭ꯔꯕ ꯀꯪꯂꯩꯄꯨꯡ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯐꯥꯔꯕ ꯁꯝꯂꯥꯡ ꯏꯃꯥꯒꯤ ꯈꯣꯝꯖꯤꯟꯖꯔꯤ ꯅꯄꯥꯔꯤ ꯅꯃꯣꯝꯁꯤꯡ꯫ ꯈꯨꯠꯁꯥꯁꯤꯡꯗꯣ ꯅꯄꯥꯔꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ ꯋꯥꯌꯦꯜ ꯊꯧꯔꯤꯅ ꯅꯠꯇ꯭ꯔꯕꯔꯣ ꯅꯈꯣꯏꯕꯨ ꯀꯪꯂꯩ ꯏꯃꯥꯒꯤ ꯃꯆꯥ꯫ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥ ꯏꯈꯦꯡꯇꯅ ꯂꯨꯞꯂꯕ ꯅꯇꯝꯕꯥꯛ ꯀꯥꯏꯔꯕ ꯊꯃꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯕꯔꯥ ꯏꯃꯥ ꯁꯣꯛ 2024ꯒ ꯂꯣꯏꯅꯅ ꯏꯃꯥꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯅꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯤꯕꯤꯌꯨ꯫ ꯊꯥꯡꯂꯤꯕ ꯌꯣꯠꯂꯤꯡ ꯌꯦꯛꯅꯕꯒꯤ ꯆꯤꯟꯊꯔꯤ ꯄꯤꯔꯥꯡ ꯏꯃꯥꯒꯤ ꯇꯩꯊꯣꯛꯄ ꯉꯝꯖꯒꯦ ꯅꯆꯥꯁꯤꯡꯅ꯫ ꯂꯥꯛꯀꯗꯕ ꯁꯣꯛ 2025ꯁꯤꯗ ꯅꯄꯥꯔꯤ ꯅꯃꯣꯝꯁꯤꯡꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ꯫
ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯜꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯏꯃꯥꯂꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯏꯃꯥꯂꯣꯟ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯜꯂꯕꯤ ꯃꯥꯂꯦꯝ ꯂꯩꯃ ꯅꯨꯡꯁꯤꯕꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯁꯤꯃꯗꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯏꯅꯥꯠꯀꯤ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯦꯝꯖꯐꯝ ꯆꯥꯎꯊꯣꯛꯐꯝ ꯀꯌꯥꯃꯨꯛ ꯅꯤꯡꯊꯤꯖꯩ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯂꯣꯛꯇꯥꯛ ꯀꯧꯕ꯭ꯔꯨ ꯀꯪꯂꯥ ꯅꯤꯡꯊꯤꯖꯩ ꯐꯖꯩ ꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯆꯍꯤꯒꯤ ꯊꯥꯕꯨꯝ 12ꯗ ꯃꯇꯝ ꯌꯥꯑꯣꯜ 6ꯅ ꯁꯥꯌꯣꯟꯕꯤ ꯑꯣꯂꯥꯡ ꯊꯥ ꯏꯄꯥꯜ ꯊꯥ ꯂꯧꯔꯣꯛ ꯊꯥ ꯅꯤꯡꯊꯝ ꯊꯥ ꯅꯥꯀꯦꯟ ꯊꯥ ꯌꯦꯅꯤꯡ ꯊꯥ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯒꯦ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯀꯌꯥꯁꯨ ꯌꯦꯡꯂꯨꯔꯤ ꯆꯥꯎꯈꯠꯄ ꯀꯌꯥꯁꯨ ꯊꯦꯡꯅꯔꯤ ꯏꯃꯥꯟꯇ ꯃꯥꯟꯅꯩ ꯏꯐꯗ ꯐꯖꯩ ꯑꯗꯨꯕꯨ ꯈꯦꯟꯅꯕ ꯑꯃꯈꯛ ꯂꯩꯔꯝꯂꯦ ꯃꯗꯨꯗꯤ ꯏꯃꯥꯂꯣꯟꯅꯤ ꯏꯃꯥꯂꯣꯟ ꯏꯃꯥꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯍꯜꯂꯤ ꯏꯃꯥꯂꯣꯟꯅ ꯅꯛꯁꯤꯟꯅꯍꯜꯂꯤ ꯏꯃꯥꯂꯣꯟꯅ ꯅꯨꯡꯁꯤꯅꯍꯜꯂꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯃꯌꯥꯝ ꯑꯃ ꯎꯅꯩ ꯇꯥꯗ ꯆꯥ ꯊꯛꯈꯤꯁꯤ ꯂꯥꯛꯄꯤꯌꯨ ꯁꯣꯝꯗ ꯏꯃꯥꯂꯣꯟꯅ ꯃꯔꯣꯜꯒꯨꯝ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯕꯪꯒꯥꯂꯨꯔꯗ ꯁꯛꯍꯦꯟꯕꯤ ꯑꯃꯅ ꯇꯥꯃꯣꯁꯦ ꯀꯔꯤ ꯂꯩꯀꯥꯏꯒꯤꯅꯣ ꯏꯃꯥꯂꯣꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯊꯃꯣꯏꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯦꯠꯊꯩ ꯚꯦꯂꯨꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯤ ꯗꯥꯛꯇꯔꯅ ꯇꯞꯅ ꯁꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕ꯭ꯔꯥ ꯑꯅꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯍꯔꯥꯎꯕꯅ ꯑꯩꯈꯣꯏꯅ ꯏꯃꯥꯂꯣꯟꯅ ꯌꯨꯝꯗ ꯉꯥꯡꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯃꯥꯂꯣꯟꯅ ꯐꯥꯎꯅꯗ꯭ꯔꯕ ꯏꯃꯥꯂꯣꯟꯒꯤ ꯃꯃꯜ ꯊꯝꯗ꯭ꯔꯕ ꯏꯃꯥꯂꯣꯟꯒꯤ ꯍꯧꯐꯝ ꯊꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯤꯒꯤ ꯂꯣꯟꯗ ꯂꯨꯞꯈ꯭ꯔꯅꯤ ꯑꯩꯒꯤ ꯐꯨꯔꯨꯞ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯅꯤ ꯍꯤꯡꯅ ꯁꯤꯔꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯍꯤꯡꯂꯝꯕꯒꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯈꯤꯒꯗꯒꯦ ꯅꯨꯡꯁꯤꯅꯩ ꯆꯠꯃꯤꯟꯅꯩ ꯆꯥꯃꯤꯟꯅꯩ ꯅꯛꯅꯔꯤꯕ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤ ꯏꯃꯥꯂꯣꯟ ꯇꯤꯟꯅꯕꯅ ꯅꯛꯅꯔꯤꯕꯅꯤ ꯂꯣꯟꯅ ꯀꯥꯊꯣꯛꯅꯩ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟ ꯅꯣꯡꯆꯨꯞ ꯄꯥꯀꯤꯁꯇꯥꯟ ꯃꯅꯤꯄꯨꯔꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯄꯥꯡꯒꯜ ꯕꯦꯡꯒꯣꯂꯤ ꯂꯣꯟ ꯐꯥꯎꯅꯕꯅ ꯐꯖꯍꯜꯂꯤ ꯄꯨꯟꯁꯤꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯛꯁꯤꯟꯅꯩ ꯇꯥꯝꯂꯕꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯁꯥꯔ ꯇ꯭ꯔꯤꯄꯨꯔꯥ ꯕ꯭ꯔꯍ꯭ꯃꯗꯦꯁ ꯃꯅꯤꯄꯨꯔꯤ ꯄꯥꯡꯒꯜ ꯍꯥꯎ ꯃꯌꯥꯡ ꯄꯨꯜꯂꯤꯕꯅꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯑꯅꯥꯟꯕ ꯂꯝꯕꯤꯒꯤ ꯆꯩꯁꯨꯅꯤ ꯑꯈꯪ ꯑꯍꯩ ꯂꯨꯆꯤꯡꯕ ꯃꯥꯏꯆꯧꯒꯤ ꯃꯃꯤꯅꯤ ꯏꯃꯥꯂꯣꯟꯗꯤ ꯏꯃꯥ ꯂꯩꯄꯥꯛ ꯏꯖꯥꯇꯤꯒꯤ ꯑꯍꯤꯡꯕ ꯅꯨꯡꯁꯥꯁꯣꯔꯅꯤ ꯂꯥꯏ ꯅꯤꯡꯗ꯭ꯔꯒ ꯃꯤ ꯍꯤꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯥꯁꯣꯔ ꯂꯩꯇ꯭ꯔꯕꯗꯤ ꯃꯤ ꯁꯤꯗꯕ ꯌꯥꯗꯦ ꯏꯃꯥꯂꯣꯟ ꯉꯥꯡꯗ꯭ꯔꯗꯤ ꯃꯤꯔꯣꯜ ꯉꯥꯡꯒꯅꯤ ꯏꯃꯥꯂꯣꯟ ꯂꯩꯇ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯂꯩꯔꯔꯣꯏ ꯑꯩ ꯃꯤꯇꯩ ꯑꯩ ꯃꯅꯤꯄꯨꯔꯤ ꯆꯪꯅ ꯁꯤꯔꯅꯤ ꯏꯃꯥꯂꯣꯟ ꯂꯩꯇꯕ ꯐꯨꯔꯨꯞꯇꯣ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅꯗꯤ ꯏꯃꯥꯂꯣꯟꯒꯤ ꯊꯧꯗꯥꯡ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯀꯌꯥꯗ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯀꯌꯥꯗ ꯂꯨꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯩꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯂꯣꯏꯖꯔꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 43 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ
ꯂꯩꯔꯛꯇ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯂꯣꯏꯇꯥꯝ ꯏꯅꯥꯎꯕꯤꯒꯤ ꯁꯩꯔꯦꯡ ꯑꯩ ꯄꯥꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯅꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯑꯩ ꯄꯥꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯩ ꯄꯥꯝꯕꯤ ꯏꯆꯥ ꯀꯨꯀꯤꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯔꯣꯏꯁꯤ ꯂꯥꯟꯒꯤ ꯂꯥꯟꯄꯥꯎꯁꯨ ꯅꯦꯝꯊꯍꯜꯂꯁꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯨꯝ ꯁꯥꯗꯣꯛꯁꯤ ꯑꯩ ꯈꯪꯉꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯨꯅ ꯌꯦꯡꯕꯗꯣ ꯑꯩꯒꯤ ꯈꯨꯏꯔꯕ ꯎꯟꯁꯥꯁꯤꯗꯅꯤ ꯑꯩꯒꯤ ꯉꯧꯔꯕ ꯁꯝꯁꯤꯗꯅꯤ ꯑꯩꯁꯨ ꯁꯥꯠꯂꯝꯃꯤ ꯂꯩꯀꯥ ꯐꯟꯅ ꯁꯨꯝꯍꯠꯂꯝꯃꯤ ꯑꯩꯒꯤ ꯂꯩꯅꯝꯅ ꯈꯣꯏꯃꯨ ꯈꯣꯏꯔꯦꯟ ꯀꯌꯥ ꯅꯈꯣꯏꯒꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯗꯨꯕꯨ ꯑꯁꯤꯃꯗꯤ ꯍꯥꯏꯒꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯎꯏ ꯑꯩꯍꯥꯛ ꯄꯥꯝꯕꯤꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯏꯁꯥꯁꯤꯡ ꯃꯅꯥꯁꯤꯡ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯞꯂꯤꯕꯁꯤ ꯆꯔꯣꯡ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯁꯤꯠ ꯑꯋꯥꯟ ꯑꯀꯪꯕ ꯎꯅꯥ ꯃꯥꯂꯦꯝꯗ ꯀꯦꯟꯕꯒꯨꯝ ꯍꯤꯛꯊꯔꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯁꯦꯟ ꯆꯕꯨꯟ ꯈꯣꯡꯖꯪꯅ ꯅꯤꯡꯖꯔꯕꯗꯤ ꯐꯪꯍꯟꯕ ꯉꯝꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯊꯣꯛꯎꯗ ꯊꯣꯛꯄ ꯊꯦꯡꯒꯨ ꯌꯥꯏꯑꯣꯏꯕ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯏꯈꯣꯡ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯆꯥꯏꯕꯤꯌꯨ ꯍꯥꯔ ꯍꯥꯞꯄꯤꯌꯨ ꯋꯥꯠꯍꯟꯕꯤꯅꯨ ꯆꯤꯟꯖꯥꯛ ꯑꯩꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯌꯥꯎꯕ ꯋꯥꯉꯥꯡ ꯐꯖꯕ ꯊꯧꯒꯜꯂꯣꯟꯅ ꯃꯣꯃꯣꯟꯅꯧꯍꯜꯂꯨ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯍꯛꯆꯥꯡ ꯐꯔꯤꯈꯩ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤꯔꯤꯈꯩ ꯅꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯔꯛꯀꯅꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯗꯨꯕꯨꯅꯦ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ ꯑꯩꯒꯤ ꯏꯎꯁꯤꯅ ꯀꯪꯁꯤꯜꯂꯛꯂꯕ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯂꯛꯇ꯭ꯔꯕ ꯃꯇꯝꯗꯣ ꯑꯩꯍꯥꯛ ꯆꯠꯂꯝꯗꯥꯏꯅꯤ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 63 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 4 ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯒꯧꯔꯅꯒꯔ ꯈꯨꯂꯦꯟꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯍꯧꯖꯤꯛꯅ ꯍꯣꯖꯥꯏꯒꯤ ꯒꯨꯂꯥꯘꯥꯠ ꯕꯁꯇꯤꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯇꯥꯎꯔꯦꯝ ꯅꯤꯡꯉꯣꯜ ꯁꯣꯔꯨꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯥꯝ ꯂꯩꯄꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯇꯥꯎꯔꯦꯝ ꯅꯤꯡꯉꯣꯜ ꯁꯣꯔꯨꯖꯥ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯅꯟꯗꯄꯨꯔ ꯈꯨꯂꯦꯟꯗ ꯄꯣꯛꯏ ꯃꯍꯩꯒꯤ ꯊꯥꯛꯅ BAꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯔꯠꯆꯟꯗ꯭ꯔ ꯍꯥꯏꯅ ꯀꯧꯏ ꯑꯌꯥꯡꯂꯩꯃ ꯈꯣꯔꯖꯩꯂꯨꯞ ꯑꯌꯥꯡ ꯂꯩꯈꯣꯜꯒꯤ ꯇ꯭ꯔꯦꯖꯔꯔꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯇꯩ ꯁꯪꯁꯊꯥ ꯀꯌꯥꯗ ꯌꯥꯎꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯑꯣꯖꯥꯅꯤꯒꯤ ꯁꯩꯔꯦꯡ ꯑꯁꯥꯝ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯑꯁꯥꯝ ꯂꯩꯄꯥꯛ ꯑꯁꯤ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯉꯝꯈꯩꯗ ꯂꯩꯕ ꯂꯩꯄꯥꯛꯅꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯑꯁꯤ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯃꯁꯛꯅꯤ ꯑꯋꯥꯡ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯍꯤꯃꯥꯂꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯤ ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤꯒꯤ ꯏꯆꯦꯜ ꯄꯨꯔꯛꯂꯤ ꯑꯁꯥꯝꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯇꯤꯔꯊ ꯄꯔꯁꯨꯔꯥꯝ ꯀꯨꯟꯗꯗ ꯆꯍꯤꯒꯤ ꯃꯤꯌꯥꯝꯅ ꯇꯤꯔꯊ ꯆꯠꯅꯩ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯁꯥꯟꯇꯤ ꯐꯪꯏ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯑꯋꯥꯡ ꯇꯣꯔꯕꯥꯟꯗ ꯅꯤꯂꯥꯆꯜ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯃꯥ ꯀꯥꯃꯥꯈ꯭ꯌꯥꯒꯤ ꯈꯨꯕꯝ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯑꯔꯨ ꯑꯍꯦꯟꯕ ꯇꯤꯔꯊ ꯂꯩꯄꯥꯛꯅꯤ ꯏꯃꯥ ꯀꯥꯃꯥꯈ꯭ꯌꯥꯒꯤ ꯈꯨꯕꯝ
Guwahati nongchupta lay iraiba miraibaktagi ima kamikha imagi khubamda miyamna khuramba lai imagi nakta layriba Bhubaneswar mandir khuramnarada bhumutturagi drisya yengduna mapan naidana nungaiba phangi loijare ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 63ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯃꯩꯄꯥꯛꯁꯅꯥꯒꯤ ꯁꯩꯔꯦꯡ ꯊꯝꯕꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯊꯣꯟꯕꯝ ꯃꯩꯄꯥꯛꯁꯅꯥ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯊꯝꯕꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯍꯣ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯊꯤꯡꯒꯠꯂꯛꯇꯨꯅ ꯃꯆꯨ ꯑꯍꯨꯝꯗ ꯂꯩ ꯁꯥꯠꯄ ꯆꯦꯡꯂꯧ ꯅꯪꯒꯤ ꯁꯈꯦꯟꯕꯤ ꯇꯥꯏꯕꯪꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯀꯥꯏꯗꯣꯡꯐꯝꯅꯤ ꯂꯩꯔꯥꯡ ꯅꯪꯅ ꯁꯥꯠꯂꯤ ꯄꯥꯠ ꯀꯣꯝ ꯂꯧꯕꯨꯛꯇ ꯀꯅꯥ ꯎꯍꯟꯗ ꯂꯣꯟꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯂꯩꯁꯥꯠꯀꯤ ꯐꯖꯔꯕ ꯃꯌꯥꯏꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯀꯠꯅꯔꯤ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥꯅ ꯀꯦꯟꯈ꯭ꯔꯕꯗ ꯊꯝꯆꯦꯠ ꯍꯥꯏꯅ ꯑꯣꯏꯔꯛꯂꯤ ꯃꯄꯥꯝꯕꯤꯕꯨ ꯃꯔꯨ ꯇꯥꯜꯂꯨꯕꯗꯤ ꯊꯝꯕꯧ ꯑꯣꯏꯅ ꯐꯪꯂꯨꯔꯦ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯦ ꯂꯥꯏꯖ ꯏꯀꯣꯜꯒꯤ ꯊꯝꯕꯥꯜꯂꯣ ꯅꯪꯅ ꯂꯥꯏꯒꯤ ꯂꯩꯃꯟ ꯑꯣꯏꯔꯨꯕꯒꯤ ꯃꯄꯨꯅ ꯌꯥꯏꯐ ꯀꯧꯕꯤꯔꯗꯨꯅ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯔꯦ ꯑꯅꯤꯡ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯂꯦ ꯑꯔꯩꯕ ꯀꯌꯥꯒꯤꯗꯤ ꯅꯨꯡꯁꯤꯗꯦꯅꯦ ꯊꯝꯕꯥꯜ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯄꯥꯅꯤ ꯃꯤꯠꯌꯦꯡ ꯑꯃꯗꯇ ꯌꯦꯡꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯏꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯤ ꯏꯀꯪ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜ ꯅꯪꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯀꯨꯝꯒꯤ ꯅꯣꯡꯍꯧꯅ ꯆꯨꯔꯛꯄꯗ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯂꯛꯄꯒꯨꯝ ꯃꯇꯤꯛ ꯆꯥꯔꯕ ꯃꯍꯩꯔꯣꯏꯒꯤ ꯂꯥꯏꯕꯛꯄꯨ ꯄꯨꯟꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯆꯛ ꯆꯛ ꯈꯨꯗꯤꯡꯒꯤ ꯆꯥꯟꯕꯤꯌꯨ ꯂꯣꯏꯖꯔꯦ